ngasi numidawaram phongkiba tongan-tonganba Manipuri siphongsing amasung thokkiba thawdok wathoksingdagi maruoiba ipausing meyamda thamjagi ahanbada kangla paudagi lakusaraga ngasi ahanba oina Khongsang railway station da pusilakpa cheng CM na okre English singaniga kunga manga phawbagi manungda Imphal da train yorakpa yana leide Chief Minister train da ahanba oina Nole district ki Khongsang railway station ngasi pusilakpa cheng Chief Minister nongthomba bere na okre kumza English singaniga kunga manga phawgi manungda Imphal train yorakpa yana leide haina Chief Minister en berena phongtokre train da state asigi singgi consignment ahan boina station asita pusilakpa duda tarano okpagi thoramga mari ledana paumi singa unaba ma Chief Minister berena phongtokhibada ngasi train da sing pusilakli ba si tharaga tangai fadana changdraba yadraba polam sing pusilakpa ahumrak suri ngasi pusilakli ba sing ngasi puna metric ton lising mapan ga sanini Khongsang railway station phawbu seng pusilakpa ngamba sina jiribamdagi truck ta kilometer saniga kullom satuna seng lorambagi awabadu khara makhaidi kop ngamlagani mamangda tupul the landslide thokiba dudagi maike somda paikhatliba railway gi thaba si khara thengdakhibani tupul the laidiba tunnel sing mapung fana sem saba loirabadi kumza English singaniga kunga manga phawbagi manungda Imphal train thunglagani khali railway ki thabak thoram sing amadi train ki khuthang tangai fadana sangwa polam sing mai pakna pusilakpa sida Khongsang gi miyam amadi khulasi gi belesip na mating pangkhiba sing adu thagali loina thabak thoram sing asi tekta kaidana bahona bada railway protection force Assam rifles BSF amadi Manipur police na lawriba thaudang thagat ningai ni hainasu Chief Minister na makataki thauram adu the water resources minister Awangbul Niumai Nungba Assembly constituency ki MLA Dipu Gangmai railway amadi FCI ki official singamadi lenga ki makok thongbu official kya susar yakhi atopa paomana inmate singda suicide tawbagi wakhal leitana ba district singda mental health ki team thamduna thabak paikhat pahore Ranjan relief camp ki inmate singda suicide tawbagi wakhal lo leitana ba district kudimakta akanaba central health ki Tim Thamduna Mathauda Tabak Sing Pakat Pahore Haina, Health Minister Dr. Sapam Ranjana Fundokre, Wapamasi World Environment Dega Mari Lena Lampel Patala, Directorate of Health Services Ki Campus Ta Pangtopa, Usara Tabagi Thoram the Magna Fundokibani, Usara Tabagi Thoramaduga Mari Lena, Paumishin Hangba Wong, Amaki Pakum Piraduna, Health Minister Dr. Sapam Ranjan Hai. Irang si haurak padagi relief camps singda sangjapam lawriba inmate singda mental health ki issue lairakani haibisi khangi masi lakshinana ba department of mental health ki oiba akanaba team semduna nodal officer amaki makhad relief camp singda satuna mathau taba thabak sing paikhalaga lakli handak relief camp ki inmate ama suicide tawkiba duga inmate amana suicide tawnaba honaramba du nuaitaba phawi thawdosi adugi sab sab report lawre asiguma thawdo asi matung amuk hana thoktanaba thabak tawbo hore masiga loinana district kudimakta mental health ki akhanaba team thamduna lakhatpe yaba thawrang punamak lakhatli haina makna fundokhi minister makata na hakibada doctors in Ziribam district hospital da posting pirakpa si punishment ni haina lobigano asiguma wakhalona sina posting mafam na satrabadi action lakhatpa natana atai pambalaiti posting mafam na satlaga miyam gi damak thamoi sina thabak tawbiyu posting pibigi thawrang asi rotational basis ta satharaga laklibane mamang na Ziribam district posting piraga satlamdaba doctor sing suspend tawbu fawu yakre maramaduna department asigi staff sing apiba posting mafam satpiu Ziribam district ki infrastructure sing develop tawnaba official sing satlaga yengsilore housing su hospital asigi infrastructure sing semga saganaba team ama thakre atoba matamna Ziribam district hospital da ahongba kharadi shoiduna laklagani haina minister na makhata na phongdokhi Atopa paomana Sagolna ama ata thogale Sagol loidiba sing sagol thadoktuna thambadagi lawmi singna wana khonaduna law pana bo khonariba lawpham ke amang ata thogale haina Sawombum students club ki secretary ke omesona thadurakpa sirol amana phongdurakpi Shol asina makha taribadi lawmi singna wana khonaduna law pana na bo khonariba Sawombum ge akoibda leidiba waituna lawkol wangkhai lakpi lawkol Singare lakol na singbara sagol singasina law sathokpal lawri net khaiba amadi
ꯂꯧꯅꯦꯠ ꯈꯥꯏꯕ ꯇꯧꯗꯨꯅ ꯆꯥꯎꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯁꯒꯣꯜ ꯂꯣꯏꯔꯤꯕꯁꯤꯡꯅ ꯁꯒꯣꯜꯁꯤꯡ ꯑꯁꯤ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯤꯌꯨ ꯑꯃꯗꯤ ꯃꯈꯥ ꯇꯥꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯗꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯃꯈꯥ ꯇꯥꯕꯗ ꯀꯔꯤꯒꯨꯝꯕ ꯁꯒꯣꯜꯁꯤꯡ ꯑꯁꯤꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯕꯗꯤ ꯁꯒꯣꯜ ꯂꯣꯏꯔꯤꯕ ꯃꯄꯨꯅ ꯑꯃꯥꯡ ꯑꯇꯥꯒꯤ ꯇꯦꯛꯆꯥꯛ ꯄꯨꯝꯅꯃꯛ ꯄꯨꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯤ ꯑꯃꯔꯣꯝꯗꯅ ꯖꯤꯔꯤꯕꯥꯝꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈ꯭ꯔꯦ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯅ CRPF की C-20 ꯀꯦꯝꯄꯅꯤ ꯑꯃꯁꯨꯡ 87 ꯁꯨꯕ ꯕꯥꯇꯥꯂꯤꯌꯟꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯥꯂꯤꯟꯒꯔ ꯄꯥꯔꯠ 1, 2 ꯑꯃꯁꯨꯡ 3ꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯒ ꯂꯣꯏꯅꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈ꯭ꯔꯦ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯅ ꯍꯥꯏ ꯉꯁꯤ ꯑꯌꯨꯛ ꯆꯠꯊꯈꯤꯕ cordon and search operation ꯑꯗꯨꯗ ꯆꯥꯎꯔꯥꯛꯅ ꯌꯨꯝ 50 ꯔꯣꯝꯗ ꯆꯪꯗꯨꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ ꯑꯃꯗꯤ ꯃꯤꯑꯣꯏ 150 ꯔꯣꯝꯗ ꯃꯁꯥ ꯃꯁꯥꯒꯤ ꯁꯛꯇꯥꯛꯁꯦ ꯄꯨꯊꯣꯛꯍꯟꯗꯨꯅ ꯚꯦꯔꯤꯐꯤꯀꯦꯁꯟ ꯇꯧꯈꯤ ꯑꯗꯨꯕꯨ ꯁꯔꯆ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯃꯤꯐꯥ ꯃꯤꯄꯨ ꯅꯠꯇ꯭ꯔꯒꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯐꯒꯠꯄꯗꯤ ꯌꯥꯎꯈꯤꯗꯦ ꯍꯥꯏꯅ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯔꯤ ꯑꯃꯔꯣꯝꯗꯅ AP ꯄꯟꯗꯦꯒꯤ ꯃꯇꯝꯗ MUꯗ ꯊꯣꯛꯈꯤꯕ ꯏꯔꯥꯡ ꯑꯗꯨꯃꯛ DMUꯗ ꯊꯣꯛꯂꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯍꯩꯔꯣꯏꯁꯤꯡ AP ꯄꯟꯗꯦꯒꯤ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯊꯣꯛꯈꯤꯕ ꯏꯔꯥꯡ ꯑꯗꯨꯃꯛ ꯙꯅꯃꯟꯖꯨꯔꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯊꯣꯛꯂꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯆꯦꯛꯁꯤꯟꯋꯥ ꯊꯝꯈ꯭ꯔꯦ DM ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯔꯤꯒꯨꯂꯔ ꯚꯥꯏꯁ ꯆꯥꯟꯁꯦꯂꯔ ꯔꯦꯖꯤꯁꯇꯔ ꯀꯟꯇ꯭ꯔꯣꯂꯔ ꯑꯣꯐ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯑꯃꯗꯤ ꯃꯊꯧ ꯇꯥꯕ ꯅꯟ ꯇꯤꯆꯤꯡ ꯁ꯭ꯇꯥꯐꯁꯤꯡ ꯑꯊꯨꯕꯗ ꯍꯥꯞꯀꯗꯕꯅꯤ ꯍꯥꯏꯅ ꯈꯨꯊꯥꯡ ꯆꯔꯥ ꯍꯦꯟꯕꯒꯤ ꯈꯣꯡꯖꯪ ꯉꯁꯤꯁꯨ ꯆꯔꯥ ꯍꯦꯟꯕꯒꯤ ꯈꯣꯡꯖꯪ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯤ ꯆꯔꯥ ꯍꯦꯟꯕꯒꯤ ꯈꯣꯡꯖꯪ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ DM ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ A ꯕ꯭ꯂꯣꯛꯇ ꯄꯥꯎꯃꯤꯁꯤꯡ ꯎꯅꯕ ꯑꯃꯗ ꯑꯣꯏꯅꯥꯝ ꯀꯦꯕ ꯀꯧꯕ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏ ꯑꯃꯅ ꯍꯥꯏ ꯑꯩꯈꯣꯏꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯁꯤꯡ ꯑꯁꯤ ꯂꯦꯞꯇꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤꯒꯅꯤ ꯈꯣꯡꯖꯪ ꯑꯁꯤ ꯂꯦꯞꯅꯕ ꯉꯔꯥꯡ ꯃꯍꯩꯔꯣꯏ ꯈꯔ ꯐꯥꯕ ꯄꯨꯟꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤꯕꯗꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ ꯈꯣꯡꯖꯪ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯃꯍꯩꯔꯣꯏ ꯑꯃ ꯐꯥꯖꯤꯟꯈꯤꯕꯗ ꯃꯍꯩꯔꯣꯏ ꯆꯥꯝꯃ ꯊꯣꯛꯂꯛꯀꯅꯤ ꯐꯤꯚꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯕ ꯇꯥꯔꯕꯗꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯚꯥꯏꯁ ꯆꯥꯟꯁꯦꯂꯔ ꯑꯣꯏꯔꯝꯕ AP ꯄꯟꯗꯦꯒꯤ ꯃꯇꯝꯗ ꯊꯣꯛꯈꯤꯕ ꯏꯔꯥꯡ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯑꯃ ꯊꯣꯛꯂꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯍꯩꯔꯣꯏꯁꯤꯡꯅ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤ ꯑꯩꯈꯣꯏ ꯈꯛꯇꯒꯤ ꯅꯠꯇꯦ ꯃꯁꯤꯗꯤ ꯇꯨꯡꯗ ꯍꯧꯔꯛꯀꯗꯧꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯁꯔꯨꯛ ꯌꯥꯎꯔꯤꯕꯅꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯗ ꯑꯟꯗꯔ ꯒ꯭ꯔꯦꯖꯨꯑꯦꯠ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯃꯈꯥ ꯇꯥꯕ ꯃꯍꯩꯔꯣꯏ ꯇꯝꯕ ꯐꯪꯗ꯭ꯔꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯣꯊꯣꯔꯤꯇꯤꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯍꯧꯈꯤꯕ ꯇꯥꯡ 9ꯗꯒꯤ ꯆꯔꯥ ꯍꯦꯟꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯍꯧꯔꯛꯈ꯭ꯔꯕ ꯃꯇꯨꯡ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯔꯤꯒꯨꯂꯔ ꯚꯥꯏꯁ ꯆꯥꯟꯁꯦꯂꯔ ꯈꯟꯅꯅꯕ ꯑꯃꯗꯤ ꯅꯟ ꯇꯤꯆꯤꯡ ꯁ꯭ꯇꯥꯐ ꯍꯥꯞꯅꯕ ꯅꯣꯇꯤꯁ ꯊꯣꯛꯄ ꯂꯩꯈ꯭ꯔꯦ ꯃꯇꯥꯡ ꯑꯁꯤꯗ ꯍꯪꯅꯤꯡꯕꯗꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯔꯤꯒꯨꯂꯔ ꯔꯦꯖꯤꯁꯇꯔ ꯍꯥꯞꯇ꯭ꯔꯤꯕ ꯃꯈꯩ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯈꯣꯡꯖꯪꯍꯜꯂꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯔꯦꯖꯤꯁꯇꯔ ꯑꯁꯤ ꯑꯊꯨꯕꯗ ꯁꯤꯟꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯅꯁꯨ ꯑꯣꯏꯅꯥꯝ ꯀꯦꯕꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤ ꯑꯃꯔꯣꯝꯗꯅ ꯏꯔꯥꯡꯁꯤꯅ ꯁꯣꯠꯊꯔꯤꯕ ꯁꯦꯟꯃꯤꯠꯂꯣꯟ ꯃꯦꯟꯈꯠꯃꯤꯟꯅꯅꯕ ꯍꯦꯟꯂꯨꯝꯗꯒꯤ ꯁꯦꯟꯃꯤꯠꯂꯣꯟ ꯐꯒꯠꯅꯕ ꯍꯣꯠꯅꯁꯤ ꯔꯥꯃꯦꯁꯣꯔ PDAꯒꯤ ꯆꯤꯌꯔꯃꯦꯟ MLA ꯂꯧꯔꯦꯝꯕꯝ ꯔꯥꯃꯦꯁꯣꯔ ꯃꯩꯇꯩꯅ ꯍꯥꯏꯈ꯭ꯔꯦ ꯏꯔꯥꯡ ꯑꯁꯤꯅ ꯁꯣꯠꯊꯅ ꯂꯩꯔꯤꯕ ꯁꯦꯟꯃꯤꯠꯂꯣꯟ ꯃꯦꯟꯈꯠꯃꯤꯟꯅꯅꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯔꯤꯁꯣꯔꯁ ꯑꯃ ꯑꯣꯏꯔꯤꯕ ꯍꯦꯟꯂꯨꯝꯗꯒꯤ ꯁꯦꯟꯃꯤꯠꯂꯣꯟ ꯐꯒꯠꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯋꯥꯐꯝ ꯑꯁꯤ ꯗꯤꯄꯥꯔꯠꯃꯦꯟ ꯑꯣꯐ ꯍꯦꯟꯂꯨꯝ ꯑꯦꯟड ꯇꯦꯛꯁꯇꯥꯏꯜꯒꯤ ꯃꯈꯥꯗ ꯃꯅꯤ ꯇꯦꯛꯁ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯃꯅꯨꯡꯆꯟꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯐꯤꯁꯥꯕꯤꯁꯤꯡꯒꯤ ꯁꯦꯟꯃꯤꯠꯂꯣꯟ ꯐꯒꯠꯅꯕ ꯃꯇꯦꯡ ꯄꯤꯕ ꯑꯣꯏꯅ ꯐꯤꯁꯥꯈꯣꯜ ꯌꯥꯎꯅ ꯐꯤ ꯁꯥꯕꯗ ꯆꯪꯕ ꯄꯣꯠꯂꯝ ꯄꯤꯕꯒꯤ ꯃꯅꯨꯡꯆꯟꯅ ꯀꯩꯔꯥꯎ ꯀꯦꯟꯗ꯭ꯔꯒꯤ ꯈꯜꯂꯛꯂꯕ ꯐꯤ ꯁꯥꯕꯁꯤꯡꯗ ꯄꯤꯕ ꯐꯤꯁꯥꯈꯣꯜ ꯁꯣꯂꯔ ꯄꯦꯅꯦꯜ ꯌꯥꯎꯅ ꯁꯣꯂꯔ ꯂꯦꯝ ꯑꯅꯤꯔꯛ ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯑꯣꯏꯅ ꯈꯨꯠꯁꯤꯟꯅꯕꯒ ꯂꯣꯏꯅꯅ ꯀꯩꯔꯥꯎ ꯀꯦꯟꯗ꯭ꯔꯒꯤ MLA ꯔꯥꯃꯦꯁꯣꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯩꯇꯩ ꯂꯝꯈꯥꯏꯗ ꯄꯥꯡꯊꯣꯛꯈꯤꯕ ꯐꯤꯁꯥꯀꯣꯜ ꯈꯨꯠꯁꯤꯟꯅꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ MLAꯅ ꯍꯥꯏꯈꯤꯕꯗ ꯀꯩꯔꯥꯎ ꯀꯦꯟꯗ꯭ꯔ ꯑꯁꯤ ꯍꯦꯟꯂꯨꯝꯗ ꯌꯥꯝꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕ ꯀꯦꯟꯗ꯭ꯔ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯕ ꯂꯪꯗꯨꯝ ꯀꯩꯔꯥꯎ ꯀ꯭ꯌꯥꯝꯒꯩ ꯑꯔꯥꯞꯇꯤ ꯎꯔꯨꯞ ꯁꯟꯗ꯭ꯔꯣꯛꯅꯆꯤꯡꯕ ꯃꯐꯝꯁꯤꯡ ꯑꯁꯤ ꯐꯤꯁꯥꯕꯒꯤ ꯆꯠꯅꯕꯤ ꯂꯩꯔꯛꯇꯨꯅ ꯐꯤꯁꯥꯕꯤ ꯌꯥꯝꯅ ꯂꯩꯕꯅ ꯍꯦꯟꯂꯨꯝꯒꯤ ꯄꯣꯠꯊꯣꯛ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯄ ꯉꯝꯃꯤ ꯐꯤꯁꯥꯕꯤꯁꯤꯡ ꯑꯁꯤꯗ ꯍꯦꯟꯅ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯍꯦꯟꯂꯨꯝ ꯑꯦꯟड ꯇꯦꯛꯁꯇꯥꯏꯜꯒꯤ ꯃꯈꯥꯗ ꯃꯅꯤ ꯇꯦꯛꯁ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯃꯅꯨꯡꯆꯟꯅ ꯀꯩꯔꯥꯎ ꯀꯦꯟꯗ꯭ꯔꯒꯤ ꯐꯤꯁꯥꯕꯤꯁꯤꯡꯗ ꯃꯇꯦꯡ ꯄꯤꯅꯕ ꯈꯜꯂꯛꯄꯗ ꯕꯦꯅꯤꯐꯤꯁꯔꯤ 750 ꯌꯧꯔꯛꯄ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯣꯛꯏ ꯈꯜꯂꯛꯂꯕ ꯕꯦꯅꯤꯐꯤꯁꯔꯤꯁꯤꯡ ꯑꯁꯤꯗ ꯃꯁꯤꯅ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯐꯤꯁꯥꯕꯤ 30ꯗ ꯔꯥꯅꯤ ꯐꯤ ꯁꯥꯅꯕ ꯐꯤꯁꯥꯀꯣꯜ ꯌꯥꯎꯅ ꯄꯨꯟꯅ ꯐꯤꯁꯥꯀꯣꯜ 30 ꯃꯩ ꯊꯥꯅꯅꯕ ꯁꯣꯂꯔ ꯄꯦꯅꯦꯜ ꯌꯥꯎꯕ ꯁꯦꯠ 10 ꯑꯃꯒ ꯄꯨꯟꯅ ꯕꯦꯅꯤꯐꯤꯁꯔꯤ 90ꯗ ꯈꯨꯠꯁꯤꯟꯅꯕꯅꯤ ꯍꯦꯟꯂꯨꯝꯒꯤ ꯋꯥꯛ ꯁꯦꯠ ꯁꯥꯅꯕ ꯂꯨꯄꯥ 1,10,10,000 ꯃꯇꯦꯡ ꯑꯣꯏꯅꯕꯁꯨ ꯑꯍꯥꯟꯕꯒꯤ ꯂꯨꯄꯥ 60,000 ꯑꯦꯀꯥꯎꯟꯗ ꯆꯪꯕ ꯌꯥꯎꯅꯔꯦ ꯍꯥꯏꯈꯤꯅꯁꯨ ꯄꯥꯎꯁꯤꯗ ꯄꯜꯂꯛꯂꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯄꯥꯎꯖꯦꯜ ꯄꯥꯎꯁꯤꯗꯒꯤ ꯂꯧꯈꯠꯆꯔꯒ RK ꯀꯥꯏꯀꯨꯒꯤ ꯌꯨꯝꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯂꯤ ꯍꯟꯗꯛ ꯄꯥꯡꯊꯣꯛꯈꯤꯕ 19 ꯁꯨꯕ ꯂꯣꯛ ꯁꯚꯥꯒꯤ ꯃꯤꯈꯜꯗ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯃꯦꯔꯦꯞ ꯑꯣꯏꯅ ꯚꯣꯠ ꯂꯦꯞꯈꯤꯕ RK ꯀꯥꯏꯀꯨꯒꯤ ꯌꯨꯝꯗ ꯁꯛꯈꯪꯅꯕꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯑꯀꯤ ꯑꯈꯪ ꯄꯣꯛꯍꯜꯂꯝꯂꯤ
Ngara numidang pung taraga makhairum taba matamna city police station ki manung chanba thangmaiban maisnam lairakta leiba RK Kaiku gi yumthakta sakangdaba singna nongmai round ama kapsilamani haidi nomai kapsilamagi thawdu waduga mari leina RK Kaikun hai hauju odiba laiba ki phiba masida khulai paiba isil inaw singna license gan paiba amadi yu na singba mayai ka chinjak singsar yumlakta nomai kapsin bagi thawong asi tawbigano ngarang kapsilaki nongmai marodu mahaki manaw nupa RK Amarjit ki zinga amadi Shilling Power Gamaki, Tumpamkar Tarakibane. Tumpamkar RK Amarjit ki loina bi amadi pikliba masano pasu tumduna laidibane. Kariguma nongoi maru aduna nupi angang na palamlabadi laibak thiba thawdok tholambaye. Asiguma thawong asi amu hana thokan bigano haiki. Nomai kapsilambe ki thawdo aduga mari laidina ngasi ayuk Imphal West Police Station ki team ama laktuna yengshinbaga loina FIR ama lakhot khreadi. Atop pawamna BJP Congress kana no khangnaraba ngaktani laitum hunaduna asumba saba topiro asumba manana bohona bahai bisu araiba thaba amadinati aranmana asumba sabara pambai kya sijinaduna pamdaba thawdok kya thulei pamdaba thawdok singadugi saithing nimisa miyamna mayuknari haibisi political party ki lusingba singna khangba matam hoire me ahumdagi tholakliba lanasi kadaidigi kanana thokan mano haibidu Pikliba wakal tarab angang digi hal phawbana mamutana khangnaba wafamni BJP na lusing istera ma center lengana khangdraba su lamda masri ki miyamna di khanglangani Manipur haibisi supnatagi square kilometer lising kungani thuki sahunga kunga tere khaktamak pak sawba India gi apiku istera mani istera sida mitai naga mitai pangal koki yauna tuan furu kuntraga mari henman sanglaba sai kya digi masin mana oina khundarak libni lamda masi kana amatagi lamnate Furup kuntraga mari asigini masida furup singna makoi go homeland talakliba si Manipur India gi apunbagi saktam thugaiwen haina serak pidaningai gi maram naiti Manipur gi apunbagi saktam ngakani miyam gi yaifana bu honagani haina wasakiba Kuki MLA taragi mathakta state amadi center lengana ngasi fawba action amata lokhotna lana si makasa thalibegi maram karigino Me ahumdagi satharagli bilan sigi woroisin kanana purakani wakal maset amata khantadana political party singna makoi masil hunnabagi matam nati Congress amasum BJP kanana haiba miyamna khangnaraba ngaktani laitum hunnaduna asumba saba toktuna lana solutionanaba honaba matam hoiri laingak pairiba madi paidaba mihut sing kanano haiba mayek singna khangnaraba sida asumba sabana poroi phajani haiba thajati Laibasigi mapi mapa oiriba Prime Minister na tha taraga mari hena lan chathaduna miyoi sanirom sikraba kaya amana hinglibra sikrabra khangdana leibaga roinana miyoi lising humfurom na mayume kei thadokduna relief camp na sangjapam lawduna leiriba sida nongmada fawba hana yenglaktaba nongmata laktaba haibasi mapi mapa magi khudam nati Phiba masida Manipur santi hanjilakle haina phongdokliba si laingak paibri yauriba singna thamoi singna yabiningbra Nomagi sakhara saraga khara tumlagi hingba punchina khunagi punchi rol sitmilona kari saithing piri habisi khanthadana isterasigi sit minister na irang loisina ba ahing nungthil naidana prime minister ga pau phaunari habisina penthokpa yaga thuribra lainga ki lusingba MLA minister singna athupa matamda koki narco terrorist singa inariba su loisina na bo honagadabani Manipur amadi India gi saktam thugaina bo honariba koki MLA tara disqualify tawgadabani majority ni haidiba mi singdi yamdrabada mitei singna sumita yuebo homeland ama talaklabadi center lengang na tumina leigadra Manipur thugaina ba India thugaina bo honariba koki MLA tara laiba ki mayukta thabak tawbuni haina lofam thui Prime Minister na irang asi horakpadagi nongmata Manipur laktuna miyamgi awaba hangladaba miyamgi sit minister na jiribam na satuna awaba yengshinba ngamdaba haibasi ikainingaini masing yamlaba paramilitary force kya thamjilaga mathawgi tawbandabana miyamgi khoisaunaba nonggi hengalakli phiba masida Congress ki lusingba Rahul Gandhi na thoklibi irang asida ahumlak laktuna jiribam chuchampur yauna tuan ba lana sina saithing nanglaba singa unaduna awaba hangkiba si thagatam thoktabra party manadrabadi wangang ba yadi hairibra Miyamna hausik pamlibadi relief camp na leiriba miyoi sing masagi mayumda hanjindaduna mahausagi punsida hanjinbadune mayumda hanjinba ngamdriba sing sel khaujau piba sana lupa mayam pituna mangkraba thawai kya amuk halakpa ngamlaroi Congress BJP haiba thidana miyamgi awaba sik onana bi state amadi center lenga na athuba matamda honapam thui
State amagi manungda mihat mipun yum kai kya mai thadona sahi amarom awaba taribasida laibak anigi marakta lan soknabagum warosin purakani haina yengduna leibanadi Manipurgi apunbagi sakta masi ngaktuna thamba ngamloi lamdam asida sahi lising kyadagi khundaminaraglaba furup kunthraga mari henba si nungsi chanana hingminanaba honabada haujik paliba state amadi center lengangna hena mi yeng thadaba matam oire Haukibana Hokrabasu Mamang the Lakiba Aswebekia, the Putoktuna Asumba Sana Bohona Bigimahuta, Sahi Ama Helaglaba Lana Sigi Warishin Purana Bohona Drabati, Miang Waba the Natana Manipurgi Milo Namadisaka Tarangi Lambidisu, no Monomiki Mayang Taraklu Henning I Lake Heva, Pausal Pau City Special Kantian Moinamiam the Makatana Tamzari Atopa Paumana, Kokila Holup Aniki Marakta no my Kapna Creek. Ngaranumidang pung taren makairum taba matam na Kangpokpi District Isakul Police Station ki manung sana laiba Khongtal Village ta Kokila Holup ni haina singnaba lup anigi marakta akan mamong na kutok kre hari pau sinai Kokila Holup anigi marakta ungkhatnarakpadagi nongmai round kya minute kullom kapnabada aso apan khra yawi hari aduma pu thawdo adura miyoi kya aso apan nang khrabagi habadudi hausik phawgi oina phangma ngamdri Atopa pau mana sakang daba singna paukse yuanba ama furamle Sakang dama kulai paiba miyoi kullom na ngarang numidang pung taramathoy makhairam taba matamna Yaripok Police Station ki manungsan ba Yaripok top singtha oinam thong lairakta leiba paukse yonba miyoi ama mayumdagi putholaga tamthina furamna hari thawdo adura soklaba miyoi du chenjam nanaw apokpa chenjam ebosa kawi paukse yonbigi thabak tawba miyoi na hari ngarang numidang pung tara makhairam taba matamda lahulup amagi group ni haina kulai matik sana paiba miyoi kullom aduna maki mayumda laktuna makpu kaukthokraga tamthina phuraba matungna phuriba miyedu onare haina tholamkhi pressna phongba pawgi matungina maka mama mapa pokminaba manaw nupa chenjam rosan kowa miye asini khanduna chenjam nanawu phaduna puraba matungna furakhibani thawdo asiga mari lainana police ta case amata lan khatpa leitri thawdo aduga mari lainana makpu pharuba miye singa duga wari sanaduna yasinaba purakre haidi aduga hausikoina di myam pawsu matang sida lushinjaragi masu mayam punana wabdet ngamina sena senel sigi maikedi myang infamda makhatana thamjari makasa tharak poina kanglai paki maira dige topa pawm na kuki jau singi union territory pinaba ITLF na union home minister gi puning singsinkre central agency singna kuki jau gi mathakta ka henaba thawong sa thari haina penaba phongtok pagaloina union home minister Amit Shahna miyeng sangbinaba indigenous tribal leaders forum ITLF na taksilakli ITLF nangasi Union Home Minister Amit Shah thaba chithi amada thoklibi irangsi Central Agency singna kuki jau singi mathakta ka henba thawang sa thabana khamthingna awab kudong sa taba mayunari handak Tamenglong district ki Faitona amasum Jiribam district ki Mongbung khulsingda Central Security ki force singna kuki jau gi naha ani fajin ki badana tana nupi tere su tamthina phuzaki masidana tana Kangpokpi district ki Hangzol Kula Central Security Force na State Police ka pununa attack tawduna kuki nupi manga bu tamthina phukiba amadi kuki NP Jiribam none amasum Tamenglong ki General Secretary ki yum mai thadoki haina maral siri asiguma piba masida state asida kuki jau gi miyamasi safana leba ngamlaroi maram aduna constitution ki makhada union territory ki demand asiga loinana kuki jau singi masagi hak mapung fana fangduna hingan biu haina ITLF ki maikedi union home minister ki puning singsilaki adu hauskui na di myam pau simatang sa lusinjarage masumyam puna no babden ngaminasi